ꯕꯣꯔꯀꯣꯂꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯩꯇꯩ ꯇꯥꯕ ꯈꯨꯡꯒꯪꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯨꯔꯪꯒꯅꯌꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯅꯤꯡꯊꯧꯗ ꯃꯌꯨꯝ ꯄꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯨꯔꯪꯒꯅꯌꯤꯅꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕꯒꯤ ꯃꯣꯏꯒꯤ ꯀꯣꯅꯨꯡꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯂꯥꯏꯚ ꯊꯥꯖꯔꯤꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯎꯠꯆꯔꯛꯀꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯦꯡꯕ ꯂꯥꯛꯏ ꯑꯗꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯈꯥꯒꯤ ꯑꯀꯣꯏꯕꯁꯤꯅ ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯅꯝꯖꯔꯛꯀꯦ ꯃꯅꯨꯡ ꯆꯪꯉꯒ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣই ꯃꯩꯇꯩ ꯈꯨꯜꯁꯤꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯅꯤ ꯍꯧꯖꯤꯛ ꯍꯥꯏ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯣ ꯊꯣꯏꯕꯤ ꯂꯥꯏꯚꯅꯤ ꯂꯥꯏꯚ ꯑꯩ ꯃꯅꯨꯡ ꯆꯪꯒꯦ ꯌꯦꯡꯕꯤꯌꯨ ꯀꯣꯅꯨꯡ ꯑꯃꯅꯤ ꯑꯩ ꯃꯊꯛꯇ ꯀꯥꯒꯦ ꯁꯤꯗ ꯀꯥꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯃꯈꯥꯒꯤꯁꯦ ꯑꯝꯇ ꯌꯦꯡꯍꯟ ꯃꯩꯇꯩ ꯃꯍꯥꯔꯥꯅꯤꯒꯤ ꯀꯣꯅꯨꯡ ꯍꯥꯏꯅ ꯇꯧꯔꯒ ꯑꯃ ꯁꯦꯝꯖꯈꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒꯁꯨ ꯀꯌꯥꯝ ꯐꯖꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯥꯔꯝꯃꯤ ꯃꯊꯛꯇ ꯀꯥꯖꯒꯦ ꯁꯤꯗꯁꯨ ꯂꯩꯔꯤ ꯁꯤꯗꯤ ꯌꯥꯝ ꯃꯝꯃꯦ ꯑꯩ ꯃꯊꯛꯇ ꯀꯥꯗ꯭ꯔꯤ ꯃꯈꯥꯗꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯩꯁꯦ ꯃꯈꯥꯒꯤ ꯑꯀꯣꯏꯕꯗ ꯍꯥꯟꯅ ꯎꯠꯆꯕꯅꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯀꯌꯥꯝ ꯐꯖꯅ ꯀꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯁꯥꯍꯟꯒꯦꯁꯦ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩ ꯃꯊꯛꯇ ꯀꯥꯖꯔꯒꯦ ꯃꯊꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔꯗꯨꯅꯤ ꯃꯥꯏ ꯄꯤꯂꯔꯒꯤ ꯂꯩꯇꯦꯡꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯊꯥꯜꯂꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯩꯇꯕꯅꯤꯅ ꯃꯩꯔꯥ ꯆꯨꯔꯒ ꯑꯗꯨꯝ ꯊꯥꯟꯕꯒꯤ ꯃꯑꯣꯡꯗꯅꯤ ꯊꯥꯟꯐꯝꯁꯦ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯁꯦꯝꯕ ꯁꯤꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯥꯏꯠꯇꯨꯅꯤ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯏ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯀꯥꯖꯒꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯑꯃꯨꯛ ꯀꯥꯖꯒꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯀꯥꯔꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯌꯥꯝ ꯐꯖꯒꯦ ꯌꯦꯡꯉꯣ ꯐꯣꯇꯣ ꯀꯥꯞꯄꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯃꯣꯏꯒꯤ ꯁꯤꯅꯔꯤꯁꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯤꯃꯣꯂꯨꯒꯨꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯕꯣꯔꯀꯣꯂꯥ ꯍꯥꯏꯅ ꯃꯩꯇꯩ ꯇꯥꯕ ꯈꯨꯡꯒꯪꯗꯨꯅꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯑꯦ ꯅꯣꯏ ꯀꯥꯏꯋꯥꯏꯗꯅꯣ ꯏꯅꯥꯎꯆꯥ ꯑꯩꯅ ꯑꯗꯨꯝ ꯂꯣꯟꯁꯦ ꯇꯥꯕꯗ ꯍꯩꯔꯣꯛꯀ ꯁꯪꯉꯝꯒ ꯄꯨꯟꯕꯒꯤ ꯃꯤꯛꯁ ꯑꯣꯏꯅ ꯇꯥꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯃꯩꯇꯩ ꯈꯨꯡꯒꯪꯗꯩꯅꯦꯅ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ
ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯃꯤꯠ ꯑꯂꯤ ꯑꯣ ꯑꯗꯨꯗꯤ ꯑꯂꯤ ꯑꯣꯟꯊꯣꯛꯈ꯭ꯔꯤꯁꯤ ꯀꯣꯟꯅ ꯐꯥꯔꯒ ꯑꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯃꯩꯇꯩꯅꯦ ꯍꯥꯏꯔꯒ ꯑꯂꯤ ꯍꯥꯏꯔꯛꯏꯁꯦ ꯃꯩꯇꯩ ꯄꯥꯡꯒꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯁꯤꯗ ꯇꯥꯖꯕ ꯑꯗꯨꯅ ꯑꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯎꯠꯄꯩ ꯋꯥꯅꯤꯗ ꯃꯩꯇꯩ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯀꯩꯅꯣ ꯂꯧꯔꯝꯕꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯅꯒꯦꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯃꯥꯡꯉꯩ ꯆꯠꯈ꯭ꯔꯒꯁꯨ ꯃꯐꯝꯁꯤꯗ ꯌꯥꯝ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯂꯩꯌꯦꯗꯣ ꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯅꯤꯜ ꯃꯐꯝꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯀꯩꯅꯣꯅꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯨꯅꯦ ꯃꯌꯥꯝ ꯀꯥꯏ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯦ मानी कनो ꯊꯥꯔꯠ ꯐ꯭ꯂꯣꯔ थर्ड फ्लोर से मथक तो कनो मथक तौरे फ्लोर याद रे मथक फ्लोर ग्राउंड फ्लोर है रे ये ऊपर नहीं जा सकता क्या भैया नहीं क्योंकि कब ठीक करेगा इसको ठीक नहीं है हाँ क्या क्यों बंद किया ये पता नहीं पता नहीं कापे फाजर है ममाई निंथौदु माले सि लेरमबदो दो हायरदि नुंगाइरमनी अरे ना माई इज्जत तो चल के आई क्या तो हुई हनक मतम खरा आई मथक्तगी मखागी कꯩꯅꯣꯁꯤꯡꯗꯨ ꯎꯠꯆꯒꯦ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛꯀꯤ ꯑꯣꯏꯅ SCBꯅꯤ ꯑꯣ ꯅꯥꯀꯟꯒꯤꯁꯦ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯣꯔꯗ ꯑꯗꯣ ꯏꯌꯥꯝꯕ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯑꯩ ꯈꯔ ꯍꯪꯖꯒꯦ ꯁ꯭ꯋꯥꯏꯗ ꯃꯩꯇꯩ ꯈꯨꯟ ꯀꯌꯥꯃꯨꯛꯇꯤ ꯇꯥꯏ ꯃꯩꯇꯩ ꯈꯨꯟꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯃꯩꯇꯩ ꯈꯨꯟ 3 ꯂꯩ ꯑꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯍꯁꯔꯥ ꯍꯤꯡꯉꯣꯔꯋꯥ ꯕꯣꯔꯀꯨꯂꯥ ꯑꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝꯅꯥꯛꯇꯤ ꯀꯌꯥꯃꯨꯛꯀ ꯇꯥꯒꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨꯝꯅꯥꯛ ꯑꯃꯗꯅ 50 ꯑꯃꯗꯅ 90 ꯑꯃꯗꯅ ꯆꯅꯤꯃꯨꯛ ꯃꯌꯥ ꯂꯩ ꯑꯗꯨꯗꯤ ꯃꯤ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯂꯩꯕꯁꯦ ꯀꯔꯝꯕ ꯈꯨꯟ ꯑꯣꯏꯗꯣꯏꯅꯣ ꯕꯣꯔꯀꯨꯂꯥ ꯑꯣ ꯕꯣꯔꯀꯨꯂꯥꯅ ꯍꯤꯠ ꯆꯦꯜꯂꯤꯕ ꯍꯤꯠ ꯆꯦꯜꯂꯤꯌꯦ ꯑꯗꯣ ꯀꯥꯞꯊꯟꯒꯦ ꯇꯧꯕ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯅꯩꯔꯤꯌꯦ ꯑꯩꯁꯨ ꯃꯩꯇꯩꯒꯤ ꯀꯨꯝꯍꯩꯁꯤ ꯀꯔꯤ ꯀꯔꯤ ꯄꯥꯡꯊꯣꯛꯏꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏ ꯐꯖꯅ ꯄꯥꯡꯊꯣꯛꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯩꯇꯩ ꯀꯨꯝꯍꯩꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯄꯥꯡꯊꯣꯛꯄꯤꯕ꯭ꯔꯥ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯁꯥꯝꯒꯤ ꯃꯤꯅꯗꯤ ꯃꯁꯛ ꯈꯪꯖꯗꯔꯦ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯀꯔꯤꯅꯣꯅ ꯑꯗꯨ ꯀꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯎꯁꯪꯒ ꯀꯥꯡ ꯆꯤꯡꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯗꯦ ꯑꯗꯣ ꯌꯥꯎꯁꯪꯒ ꯀꯥꯡ ꯆꯤꯡꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯔꯦ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣ ꯈꯔ ꯃꯩ ꯑꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯅꯕ꯭ꯔꯥ ꯆꯥꯛꯀꯧꯕꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯩ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯥꯛꯀꯧꯕꯗ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯝꯍꯩ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯂꯥꯛꯇꯣꯏꯅꯦꯕ ꯆꯥꯛꯀꯧꯕꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯟ ꯅꯠꯇ꯭ꯔꯗꯤ ꯆꯥꯛꯀꯧ ꯅꯠꯇꯦ ꯑꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯏꯁꯥꯅ ꯈꯪꯖꯕꯗ ꯉꯥ ꯀꯧꯕ ꯌꯥꯎꯔꯦ ꯃꯦꯔꯥꯃꯤꯁ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯃꯥꯏꯁꯤ ꯏꯀꯥꯏꯕ ꯀꯔꯤ ꯑꯣꯏ ꯃꯌꯥꯝ ꯀꯩ ꯀꯩꯅꯣ ꯄꯪꯍꯥꯏ ꯍꯥꯏꯖꯔꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯀꯌꯥ ꯃꯐꯝꯁꯤꯗ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯂꯣꯡꯅ ꯇꯥꯈꯤꯅꯤꯀꯣ ꯃꯈꯥꯒꯤ ꯁꯔꯨꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯍꯥꯔꯥꯅꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯦꯞꯄꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝ ꯁꯥꯔꯝꯕ ꯌꯥꯝꯅ ꯐꯖꯕ ꯚ꯭ꯌꯨ ꯑꯣꯏꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯐꯪꯅꯕ ꯏꯪꯅ ꯆꯤꯛꯅ ꯎ ꯀꯌꯥ ꯊꯥꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯌꯥꯝꯅ ꯁꯦꯝꯃꯝꯕꯒꯤ ꯀꯩꯅꯣꯗꯣ ꯃꯃꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯇꯥꯔꯤꯁꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯝꯒꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯈꯔ ꯁꯦꯝꯒꯠꯄꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯣꯅꯨꯡꯁꯤꯃꯛꯇꯤ ꯀꯩꯝꯇ ꯃꯃꯥꯡꯉꯩꯒꯤꯗꯨ ꯀꯥꯏꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯃꯁꯤꯃꯛꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯦ ꯃꯁꯛꯁꯤ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯊꯛꯁꯦ ꯌꯥꯝ ꯀꯥꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯁꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯃꯊꯛꯁꯤ ꯀꯥ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯅꯤꯡꯒꯗꯕ ꯚꯤꯗꯤꯑꯣ ꯑꯩꯅ ꯃꯤꯌꯥꯝꯅ ꯌꯦꯡꯒꯅꯤ ꯈꯟꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ हाँ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯎ ꯉꯥꯏꯈꯣꯃꯤ कैमरा याद है सेम नहीं कप काप